Imes Paudam Ming Tabiri Basango Yunam Anuradha Devi Naikono Krumzade Housing Maroiba Pauda Jahi Ama Ani Asida Lambda Masida Gedrak Marupang Motana Bamiampuna Honaminase Hina Chiminista and Bidena High Cray Jorasampur Amati Perzon District Taleba War Veterans in the recently Polam Singyan Pokray 1 day media sensitization program on newly adopted HIV/AIDS Act 2017 in Matanga Tharama Morida Pangpokray Loinana Anirak Suba Oina Yugi Aditanana UPG Chief Minister Oina Wasak Laukray. Housing Pau Sanona Pizari Manipura Draka Konana Natraga Draka Marilena Paraba Mir Kudimak Prevention of Illicit Trafficking and NDPS Eki Makada Chayi Amatagi Ani Pawazil Thamlagane Haina Chief Minister Nongthoma Biren Changana Pongdokray. Ngasi Chief Minister Secretariat Imphal East District Police Amadi Kaksing Police na pagakiba yamlaba drug sing pangmising mangda putogladuna makatana Chief Minister na haikibada Housing Pawkuda ek asagi makada mi manga jail da thazan kre lamna masida housing drug ke orak liba phiba masi mi painingai oide haukiba chahi manga asida war on drug ki makada phanakanna lamda masida ge drug muthana bahodaduna lakpane Handak Nauna Lengak Sembakaloina second war on drug asi akan bamong da sangsengane. Status de Lady Batungandongamba police station amadi outpost singda matik saba kusukulai thamduna drug ke mayukta thabak pai kakani. Sangsiliba thabak asida drugka marilena thabak tawriba singna thamoi singna thabak tawbiu sak mai yeng bigano lona yade haiba khongphamda adumak thawak tawbiu haiki. Chief Minister na makatarduna Health Department ki matungina lamda masida yumpamba kuidriba naha kaya angang concept oibang ngamdabadagi IVR ge mating lauri masi yamna mipainingane purupa asibo kanagumba kharana adrake ipakta santhaduna mathanaba honarabra haiki state asigi chingi mapam kya da chingmai sing koktoktuna poppy plantation tawriba asigi mapam sing khangdoktuna masibu muthanaba tharang paikhatpa hore Tangai Padrabadi, Assam Rifles Amadi Central Forcing Sijanagani. Drug Karbar Natava Topa Hinganabagi Lambi Yamnalai, Drug Karbar Toribasan Kudaka Sarenda Tobiu Natrabadi, Logi over Tabaksang Paikalakani, Jaye Ama Ani Asida Landa Masidage, Drug Marupanga Mutanaba Miampuna Honaminasi, Ukila Amadi Zelsingnaso, Akibalatana Tabaktobi Haiki. Fuji Ekoi Drug Marila Naba Hanadaki Koitaropunedu. Yaninge Yamka and a Kanba Positogna process Tauruga Koi Jail that hasn't never Sarshi Tagala Tagalaga Lapani Adumatam Sangi Adunu Huzik Ekoi Hack drug Marilane of Harvesting Drug Marilane of Harvesting or Masivu Mating Pangambagi Harvesting anybody Ekoi compulsory Sahima Prevention of illicit trafficking of drugs NDPS ki makada high diversity prevention of illicit trafficking of drugs hai sigi X ki makada compulsory 1 year extendable up to 2 years masi se koi sungsoi se koi panba hore hoje already mi manga ai koi jail thamba hore Imphal East District ki oina yamlaba drug sangado ngarang nungtin pung ahum makhairam taba matanda hadakta tha sige tangkulum doida sangkeba anti narcotics task force amadi Imphal East CDO gi apunba tim amana khedrigau awang lekai dalaiba drug karba tawani haiba MD Muzibur Rahman Alai Sami tahini pumathoi apokpa MD Nazamuddin gi yumda thibu humbagi thabak sathabada yamlaba drug sangado phagat pangam kibani Power aba Polam Singh Adudi SP capsule listen contrary Chamapan WY tablet Chahunga Yankai N10 tablet Chamagatra Manga heroin number 4 powder gram Chamaga Kuntra Manga Cup syrup bottle Nippon
anti-plastic well chatret amade mobile phone amani hairi wahang pang chatabada mahakapuna karbar tominaba khetrigau makha lekaidagi MD Serkant Allies Ajam Khan jahi kuntrani apokpa lekhidraba MD Indonsu lakani haibagi senaduna lebaga loinana Honda Dio Amend 01 AH 9048 lakpadagi phagatki gari aduda check toba matamda SP capsule lising nipu yawankibani hairi Kaksing District Police na war on drug kamari lenana haukiba chayol asida tongan ba thoduk singdagi heroin powder kg aniga gram nipunitoi amadi WY tablet lising yang kaisu phagat bangam khibani ngasi sataki batarani toi suba Manipur Legislative Assembly ahanba session gi ani suba mifamna chagi asagi maske tang kontra mathoi phawbuda season agadaba tongan ba Manipur lenga ke department kumathoi gi demands for supplementary grants 2021-22 gi apunba sampam lupa crore lising mari chambri yankhai manga lak nipu lising kontra house lang pass tawkrai house ke leaders odiba chief minister Nongthoma Biren Sangana discussion and voting on demands for supplementary grants 2021-22 gi tongan ba department singi apunba sampam crore lising mari chambri yankhai manga lak nipu lising kontra ado house da thamladuna members na pass tawina ba puning chingchingki Chief Minister na sayi asagi March ke tang kontra mathoi phawbuda season agadaba house ta thamkiba demand sing adudi demand number 1 is that legislature ge apunba sampam crore tarat lakh maripuni toy lising nipuni toy demand number 5 finance department ke apunba lupa crore chatruka marpudra mari lakh nipuni toy lising kontra ni toy demand number 6 transport ki lupa lakh kunmanga lising marphu humdoi demand number 7 police ke apunba sampam lupa crore tara humdoi lakh nipuni toy lising humphumdoi demand number 8 public works department ke lupa crore chanika yankhai mari lakh nipuma thoi lising kunmanga demand number 9 information and publicity ke lupa crore ama lakh kontra mari lising humbutar taret demand number 10 education ke lupa crore tarani thoi lakh yankhai taret lising yankhai mari demand number 11 medical health and family welfare services ke lupa crore chahunga marputaret lakh kontra nipant lising tarataret demand number 12 municipal administration housing and urban development lupa crore kuntaret lakh marputarataruk lising yankhai taruk demand number 13 labor and employment lupa lakh nipumdoi lising niputaret demand number 17 agriculture ge lupa crore taramanga lakh ahum lising hubudani thoi demand number 18 animal husbandry and veterinary including dairy farming lupa crore taret lakh yankhai manga lising humpumapan demand number 19 environment and forest ge lupa crore taret lakh yankhai ni thoi lising marpudra manga demand number 20 community and rural development ke lupa crore Lisanganiga Chamakuni Pant Lang Marputara demand number 21 textile commerce and industries gi lupa crore taramathoi lakh marputara mari lising manga demand number 25 youth affairs and sports department ke lupa crore tarataret lakh ani lising marputara mathoi demand number 26 administration of justice ke lupa crore mari lakh kontra taret lising taret demand number 27 election gi lupa crore kunthani toy lakh yankhai mari lising tarataro demand number 29 sell tax and taxes duties on commodities and services ke lupa lakh marputara humdoi lising marphunipan demand number 30 planning ge lupa crore chamanga taranitoi lakh marphutaruk lising marphutaruk demand number 31 fire protection and control ge lupa lakh ahum lising yankhai demand number 32 zel ge lupa lakh yankhai mari lising marphudrani thoi demand number 34 rehabilitation ge lupa lakh marphuni pant lising yankhai demand number 38 pansai ke lupa crore taruk lakh tarani thoi lising ani demand number 41 art and culture ge lupa crore ahum lakh kuntaret lising ani demand number 43 horticulture and soil conservation ge lupa crore taramathoi lakh humbudrama pant lising yankhai demand number 44 social welfare ge lupa crore chamaga yankhai ma pant lang ni pant lising humbudrama thoi demand number
47 minorities and under backward classes and scheduled caste department ke lupa crore konthamatoi lakh humhumdoi lising yang khaimapan demand number 48 relief and disaster management ke lupa crore humbutramapan lakh marpudramathoi lising kumapan demand number 49 economics and statistics ke lupa lakh kunmanga amasung demand number 50 information technology ke lupa lakh kunithoi ne Hairibasai asage March ke tang kuntramathoi phawda season kadagaba tongan ba department singe supplementary ke sanfam adu house ke member singna mot amata oina ayaba piduna yenaba leitana pass tawkhe loinana ngasi sathaki ba taranithoi suba Manipur legislative assembly mifam ge ani suba session da house ke leader so oidiba chief minister Nongthoman Biren Singana the Manipur Appropriation Number 1 Bill 2022 amasung the Manipur Appropriation Number 2 Bill 2022 sabada puthokre. Worldwide Fund for Nature India WWF India ge 8-hour campaign bo sagatpa oina hayeng March ke tang kuntaru ki numidang e pung 9 makhai dagi pung 8 makhai phawwa lamdam asada leiriba officing amadi yumsingda darka leitana thaliba electric ke mai mutatuna thambiyo haina chief minister and Birena Manipur gi miyam da appeal tawragli chief minister na haikibada 8-hour movement asele sangani taretage worldwide fund na hawdokibani amadi chayi khudingi March ke aroiba chayol da palan tawduna lakli masina prakriti maru aibesingi matangda aikhoi miyam da hena khangali maram masina malenda ayinga gi khal kaitharakliba asida awareness piba oina amadi inaze kanana bagdamak hairiba nimisida Malim Pumbage Miana Mai Motapio at our 2022 gate him the sap our future hibisini. Maramasina Ekomipum Kudimana campaign Asida Sarupiaduna Prakitibu Saukat Pada Taudang Laurasi Amadi Tungi Mirongi Damak Apava Pitribi Amasemlasi Hainasu, Chief Minister na Apil Taurakli. Manipur da hauki bapung kunmari da miyoi mari COVID positive oiba thengna kre mi sibade yaukide pungpham basida miyoi chatrika kontra homda COVID test tawki maduda miyoi mari positive oikibana ngasi ke COVID positive oibagi chang zada 0.5 lekhi COVID license sandorok padagi state asida apunma miyoi lakama lisan kontra tade sumna humbudra COVID positive oiba thengna kre miyoi lisangani chama kunna lekhidre ngasi miyoi yankhai ni tuna COVID naba paduna disaster tawkibadagi Apunba COVID naba phakibagi masing laka malisang kuntramari chamapantaratre sufre. Statisigi COVID recovery rate na chada marupatrani pandas make mari ahomne active case dana near control the lady. Suarsanpur amati Fair district laiba war veteran singda resange polam singyanthokre resange polam yanthopagi tharum asi Delhi da West Tauba NGO support our heroes SOH ke makada FIEM na sponsor tawraga Surasampur amadi Farzon district ki jila sanik na khusam naraga sinbane Surasampur ki SDO complex ta laiba jila sainik ki office ta pangthoki batharamda SDO Surasampur Dharan Kumar IAS jila sanik Surasampur and Farzon district ki president colonel retire NG Sitlona Hairiba Resange Polam Singdu Yanthokibane Ngasi Yanthokiba Resan Aduda Chenkezi Nipan Achathau liter ama Tumkezi ama Chinikezi Ani Amadi Masala Packaging Yauki Polamasi beneficiary kunitoida omlak suba oina Yanthokibane Masigi Kudung Saba Ase Assam Rifles Natraga Assam Regiment Amadi Chahi Humpumanga ke Mathakta Lairaba district Anishige Miyoi Shinna Lowa Yagani Hairi Laishu yaudaba miyoi adu mapung phaba oide wafama ase ngasidage haudana numen mangani chupna oza singge maru aina talent uthok sanabage pandamda pangthokadaba Diamba College of Teacher Education Imphange nipumapan suba annual college week 2021-22 ge haudopage tharamda college asage principal Dr. RK Lokendra na haikibani mahangna hai oza singge simphamda changlaklaba singna mahiroi singda lairik tapge Tambibagi Wangbada ko curricular activities in su mapung phana train tawbage tangai phadaba lady Trainees Union DM College of Teacher Education asandana numen mangani sumna tongan by event singda yumpham oiduna satagadaba college week haudopage thoramda trainees singe tongan ba house manga khaidokna mass pass competition amasu pangthoki ngasigi thoramduda college asage principal Dr. RK Lokendra amade college asage oza singna sarugyakhi
Numin mangani chupna literary meet, cultural meet, amade sports minute chingbada mapung oiba thoram oina student teacher trainee singi talent uthok sanaba pandam na pangthopa thoram singi matangda college sige faculty Dr. Konika Khurai jamna marik chumba wafam sing thamki asagumba thoram asida oza singna matam chana saruk yaduna mai pakpat thoram ohensi haina college sige principal Dr. R.K. Lokendranath trainee singi puming sing silakhi extracurricular activities to my masigi parlani si for the development of the whole man, wholesome personalities of man. Says the Amtakar way. We see Ladik Yam Hayagasu, Lashu Siamba, Equina, Highway extracurricular activities, we can develop. That's why we organize this kind of extracurricular activities. Ngasi ahan bagi oina literary section ke oina item mangada house mangana sangnam nakhi. Tengnopan district ke Tengnopan subdivision ke manungsan leiba Litanta village da 28 Assam Rifles na ka ani leiba toilet sabiduna khunza sanda kundon tanbirakpa ke damal 28 Assam Rifle bu Litant Silent Village Authority na apenba phongdorakli maru aina asugumba phaba thabak ase torupa ke damal 28 Assam Rifle gi sita post leiba company ge commander bu thagali haina Litant Silent Village Authority ki chamna thadropa cherol amana phongdorakli. One-day media sensitization program on newly adopted HIV/AIDS Prevention and Control Act 2017 Highway Hiramda Tharomama Pangthokre Maite Council More MCM ge conference holder Kellen Toksam Trust Manipur Sinduna Manipur State AIDS Control Society Marks ke Matenga Loinana Chathakiba Ngasigi Tharomaduda Maite Council More MCM ke President M Thoiba All Community Development Organization More Akodongi President T.H. Buddha Maite Amade Kellen Toksam Trust ke Advisor I Aruna Saruvyaki High Court Manipur ge Advocate K. Rabai New Generation FSW and Fidugi K. Zoimati DPU Morige Present Manager L. Lucky Osonge Present Manager Bubbly OSDG Present Manager Dauzathank Amadi ISTV News ke Editor Helendro Maibamna spokesperson oike. Ngasigi Tharomaduda Maru Aina Moreda Ladiba Tungan Tungan ba print Amadi electronics media ge Mioishinda Hiramasagi Wangang Loishingna Marik Sumba Wapam Pongdoki Bakaloinana ISTV News ke Editor Helendro Maibamna print Amadi electronics media ge itini inausina HIV/AIDS affected Oidaba Mioishin Maramda Pau Karamna Logane Amadi Kamdona Hakane Haibagi Matanga Marik Soma Wapam Sang Pongdoki National Cooperative Union of India NCUI Cooperative Education Field Project Tawana Sinduna Cooperative Business Model Ge Matanga Nomagi Oiba Awareness Program Amadi Income Generation Through Cooperative Highway Hiramda Mairu Shingi Oiba Ese Iba Sangdamnaba Amangasi Eureka Academy Tonazamda Pangthokre NCUI New Delhi sponsor Dauduna Pangthokiba Tharomduda Eureka Academy Thongazamge Principal Ilangmam Zoy Project Coordination Committee Manipur ge Chairperson Manipur State Cooperative Union Imphal ge Vice President NCUI Governing Council ge Member Zina Posangbam na Chingba Sangna Rebakiana Athoiba Mitung Sing Oina Saruyaki Ngasigi awareness program asiga Marilenana Cooperative Society Haibasekarino Masig Mataukaramna Semgani Ngasigi Samazda Masigi Mataukarino Mataukaramna Society Sink Asidagi Pisha Tangani Haibani Semagi Matangda Okram Rakesna Mahirishing the Taki Mahiroi Humputaruna Sarubiakiba Ese Iba Sangdamnava Aduda Makong Matang Taraba Singda Manasu Yang Toki Saliba Thasigi Tang Kunipandagi All Manipur ge Oina Diet Center Singda DLED Second Year ge Extended Exam Hongnaba Matam Lekraba Talak Asida Diet Kaksange Principal ge Thaupuriba Madam W. Puinabati Devi ge Transfer Order Thurakliba Asi Diet Kaksange Trainee Student Singnaya Bangamloi Transfer Order Asi Kudakta Handokadabani Hanatiki Diet Kaksange Subject Kaya Marom Takpinaba Oza Kaya Ama Watuna Laglebani Award Pa Oza Mahut Diet Kaksange Principal na Subject Kaya Takpidana Lagli
फाइनल एग्जाम हयेंग नगारबसिदा प्रिंसिपल रो ट्रांसफर तब यारोय खुदक्ता ऑर्डर हंदोकदबने हाना दायित्व कक्सिंग ट्रेनी एसोसिएशन के माइकैदगे फोंदोरकले अनिरक सुबा ओइना तमगे ओइना योगी आदित्यनाथ ngasi उत्तर प्रदेश के चीफ मिनिस्टर ओइना वासक लौख्रे लखनऊ के अटल बिहारी वाजपेयी स्टेडियम दा पांगथोकिबा वासक लौबगी थरम अदुदा प्राइम मिनिस्टर नरेंद्र मोदी यावना बीजेपी के टॉप लीडर सिंह अमसोंग बॉलीवुड स्टार क्या सदुग्याखी योगी आदित्यनाथ का लोइनाना मिनिस्टर यांखैनी थुसु वासक लौखी उत्तर प्रदेश इलेक्शन दा माइथि हौरबा केशव प्रसाद मौर्य मखाताना डिप्टी चीफ मिनिस्टर ओइखिगनी अदुबो अतोपा डिप्टी चीफ मिनिस्टर ओइखिबा दिनेश शर्मा की महोत्ता ब्राह्मण लीडर ब्रजेश पाठकना सिंगदौरी हंदक पांगथोखिबा उत्तर प्रदेश असेंबली मिखलदा बीजेपी ना सीट चामरिका सुमना होंगे मनुंगदा चनिका यांखै मंगा फंखी वोट चादा 93.25 फंखिबनी स्टेट असिदा चही मंगा मपुंग फाना चीफ मिनिस्टर ओइरबा मतुंगदा अनिरक सुबा ओइना पावर चही 53 की मतुंगदा योगी आदित्यनाथ अहनब चीफ मिनिस्टर ओइरे ngasi wasapagi thoramda film personalities ase Kumar Kangana Ranaut amasung Boni Kapoor amadi wathok oikraba Hindi films The Kashmir Files ke team su invite tauki hanaki chief minister sing Akhilesh Yadav amadi Mayawati su invite tauki Naya Bharat Naya Uttar Pradesh thaba poster kya stadium gi mafam kya da thekhi hairi Hollywood film da tobugumna North Korea ge khwaide ke sauraba intercontinental ballistic missile Washong 17 missile launch tawkre suspenseful music marakta sound ki jacket lead pa sunglass ano upa Kim Jong Tuna general ani ke marakta leitna makhoi gi ghari sang check tawa uki Center for North Korea Studies of the Sejong Institute ki Cheong Chang na haikibada military capability singda North Korea ge thazabe hengalagli analyst singna monster missile hana mington ba Washong 70 designed ICBM as 2020 gi October da unveil tokibani hairi hausak aroibada maroiba pau amone pizari chahi ama ani asida lamdam asida ge drug maru phangna motna ba miyam puna honamina se haina chief minister Mbirena haikre Churasanpur amadi Farizon district leba war veteran singda recently polam singyan pokre one day media sensitization program on newly adopted HIV/AIDS Act 2017 ni matangda tharama ama moreda pangthokre loinana anirak suba oina yogi Adityanath na UP ki chief minister oina wasak laukre image PAODAM asigde matang asida loichare miyeng tabiri bisangbo amukana kurumjari